ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯑꯗꯣ ꯐꯖꯔꯦ ꯇꯦ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯂꯥꯛꯑꯒꯦ. ꯍꯣꯏ ꯍꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ. ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯪ ꯄꯤꯖꯔꯝꯒꯦꯅ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ. ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ. ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯂꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯉꯝꯖꯍꯧꯗꯕ ꯈꯔ ꯑꯗꯨꯝ ꯆꯤꯊꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯐꯦꯟꯁꯤꯡ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯐꯦꯟꯁꯤꯡ ꯑꯩꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯍꯔꯥꯎ ꯂꯥꯛꯄꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯄꯨꯝꯅꯃꯛ ꯑꯃꯃꯝ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ. ꯑꯗꯣ नुमित्तुदा मयामसु लेंबिरओ आइगी ब्लेसिंग पीबा नुमित्सिदा आइगी लोंबा नुमित्सिदा ब्लेसिंग पीबियु अदुगा पुंसी नुंसांगना मयामगी तुंग कोइना सेवा तौबा ngamjanabaidamakta mayambu आइगी साइडगी इनवाइट तौजरी. ngasiगी invitation se mayamgi damakta aina sumaina mayamda invite तौजरी को. मखादा QR code ama yawisina location gi oidani ai horen nakanda dum thokhanjarange. aduga imphal dagi lagana 15 kilometer aduga thobal lomdai changagana adum 10 to 12 adagi chang adum leiramdoine bako. ado location je sigi location sida QR code sida track toroga di loina adum phangani. mayambu amamta invite tawba ngamjadabai damakta aina ngasigi video sesman adum semjarakpani. ada lohong mayase chathok khotok pase khra adum nungaite hoten tawbado aisu ngasi daide adum lepe ngarang nan bo adum chatana do aisu nasu nare ko ayuksu guli chai nungdangsu guli chai loklai hausi tawba ko. ado nungthinju moi decoration tawba singdo aina loina sangda yadamnina adum sangi wana ado samsu ngasi aigi yamba laga adum kaktat pire adugi video sul ucharke. aduga aigi dongba numitida ꯊꯕꯛ ꯁꯨꯕ ꯈꯣꯠꯄꯗ ꯂꯣꯏꯅ ꯄꯛꯇꯦꯡꯕꯥꯡ ꯌꯦꯗꯅ ꯂꯝꯗꯝ ꯂꯥꯛꯅ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯔꯤꯕꯣꯞ ꯊꯤꯜꯂꯛꯄꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯊꯪ ꯑꯗꯨꯝ. ꯑꯗꯨꯒ ꯑꯩ ꯁꯝ ꯀꯛꯄ ꯂꯥꯛꯄꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯖꯔꯝꯒꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯇꯤꯜꯂꯔꯦ. ꯂꯣꯏꯅ ꯐꯃꯨꯡ ꯊꯥꯕ ꯆꯟꯗꯗꯅ ꯐꯛꯇ ꯊꯥꯔꯒ ꯄꯨꯂꯞ ꯄꯥꯛꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥꯃꯁꯨ ꯂꯥꯛꯑꯦ. ꯑꯗꯨ ꯄꯨꯟꯅ ꯅꯛꯁꯤꯜꯂꯛꯄꯒꯤ ꯂꯣꯏꯅ ꯌꯨꯝꯁꯤꯗ ꯂꯣꯏꯅ ꯇꯤꯜꯂ ꯂꯩꯕꯒꯤꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ. ꯃꯊꯪ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤ ꯆꯤꯟꯃꯟꯕꯒꯤꯀꯣ. ꯑꯗꯣ ꯇꯥꯡ 1 nupi mayum chakani aduga akoina moigi sen of service haijo hygiene pot ki type ta ama pangthokani ko. ado akoi gi bor se dum chatnai adu chatlaga adum akoi gi ayuk anta sida program khra su lei akoi gi khomlang laman thiba haina ko akoi gi paisa khra adum thiraga mayamda adum ucharke. aduga program gi timing se ai mayamda fajana haijarange. lohong base date 2 ni aigi khun simaktada waithau funal hairiba khun simaktada aduga ayuki pung 13 da haudini. ado mayamna adum ayuki pung 13 se kamaina tawbano khotpano na hangakpa yawe ko. ado ayuki pung 13 sida program se smain hapi se akoi gi di ayuki pung 13 hargadi ayuki chakse yumda chanaraga chaknan chanaraga laknaraga program se adumai haugani. aduga nungthin pung 13 da hauraga pung 1-2 aduaida wedding ceremony se adumai loirani. ado loiraga jagoi saba adum khra yaurani. adu loiraga
ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯗꯨꯝ ꯈꯔ ꯇꯧꯔꯅꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯀꯣ ꯑꯗꯨꯒ ꯇꯧꯔ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 5-6 ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯂꯥꯏꯚ ꯀꯟꯁꯔꯠ ꯑꯃꯁꯨ ꯁꯤꯟꯖꯩ ꯇꯝꯄꯥꯛꯇꯒꯤ ꯆꯤꯡꯗꯒꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯁꯤꯡꯒꯔ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯣ ꯗꯥꯏꯂꯦꯛꯄꯨꯗꯤ ꯑꯗꯨꯝ ꯈꯔ ꯃꯤꯛꯁ ꯑꯞ ꯑꯗꯨꯝ ꯈꯔ ꯂꯥꯛꯑꯅꯤ ꯑꯗꯣ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯦꯟꯁ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗ ꯑꯩꯅ ꯑꯗꯨꯝ ꯏꯟꯚꯥꯏꯠ ꯇꯧꯖꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯤ ꯈꯪꯗꯕꯩꯕꯨꯗꯤ ꯍꯪꯖꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯛꯄꯗ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯕꯣꯔ ꯃꯃꯥꯟꯅꯕ ꯀꯩꯀꯥ ꯑꯗꯨꯝ ꯐꯝꯃꯒ ꯌꯨ ꯂꯥꯡ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦꯀꯣ ꯌꯨ ꯂꯥꯡ ꯑꯗꯨꯝ ꯊꯛꯏꯀꯣ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦ ꯑꯩꯁꯨ ꯇꯝꯄꯥꯛꯇꯒꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯂꯨꯍꯣꯡꯕꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯨꯗꯤ ꯁꯤꯟꯖꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯤꯁꯥꯕꯟꯗꯤ ꯈꯔ ꯀꯟꯕ ꯑꯗꯨꯒ ꯊꯛꯄ ꯃꯤꯗꯤ ꯌꯥꯝ ꯂꯩꯀꯣ ꯐꯅꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯩ ꯑꯗꯨꯕꯨ ꯈꯨꯟ ꯃꯅꯨꯡꯗꯗꯤ ꯀꯌా ꯊꯛꯅꯗꯦ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯍꯧꯕꯩꯅꯦꯕꯀꯣ ꯍꯌꯦꯡ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯏꯁꯩ ꯌꯥꯎꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯒꯤ ꯌꯨ ꯂꯥꯡꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯅꯨꯡꯗꯥꯡꯒꯤ ꯏꯁꯩꯗꯨꯗꯁꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯡꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯁꯤꯟꯖꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯀꯣ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯑꯗꯨꯃꯥꯏꯅ ꯀꯨꯏꯗꯕꯤꯗ ꯉꯟꯇꯥ ꯍꯧꯔꯒ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯂꯩꯕꯥꯛꯀꯤ ꯑꯗꯨꯝ ꯏꯔꯥꯡ ꯀꯩꯀꯥ ꯑꯗꯨꯝ ꯏꯁꯨꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯉꯥꯛꯇꯪ ꯄꯨꯡ 1-2 ꯑꯁꯨꯃꯥꯏꯅ ꯏꯟꯖꯣꯏꯃꯦꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯇꯠ ꯍꯣꯜ ꯁꯦꯝꯕꯒꯤ ꯀꯩꯀꯥ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯁꯝ ꯀꯛꯄ ꯂꯥꯏꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯍꯥꯏꯐꯦꯠꯇꯪ ꯗꯥꯝꯁꯟ ꯁꯝ ꯀꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥ ꯁꯦꯝꯁꯟꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯦ ꯈꯜꯂꯒ ꯌꯥꯝ ꯂꯝ ꯂꯥꯞꯅ ꯂꯥꯛꯏꯅꯤ ꯁꯝ ꯀꯛꯄꯤꯕ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯒꯤꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯝ ꯀꯛꯄꯒꯤ ꯃꯤ 4-5 ꯃꯤ 10 ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯄꯨꯟꯅ ꯕꯣꯔꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦꯅ ꯀꯛꯑꯦ ꯀꯛꯄ ꯍꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯑꯥꯗ ꯆꯠꯂ ꯀꯛꯄꯅꯤ ꯉꯁꯤꯅ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯍꯥꯟ ꯑꯩꯅ 100 ꯂꯥꯛꯄꯩ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯤꯀꯣ ꯅꯍꯥꯟꯈꯩꯅ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯄꯉꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯂꯥꯛꯑꯕ ꯀꯥꯞꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯆꯦ ꯃꯈꯥꯒꯤ ꯃꯊꯛꯀꯤ ꯂꯣꯏꯅ ꯐ꯭ꯔꯦꯝ ꯆꯟꯕ ꯍꯧꯔꯦ ꯐꯤ ꯀꯥꯞꯄ ꯍꯧꯔꯦ ꯐꯖꯔꯦ ꯍꯣꯔꯣ ꯁ꯭ꯇꯦꯖ ꯂꯣꯏꯔꯦ ꯁꯝ ꯀꯛꯄ ꯄꯨꯔꯥ ꯂꯣꯏꯔꯦ ꯏꯈ꯭ꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯊꯣꯛ ꯈꯨꯠ ꯅꯨꯡ ꯍꯥꯝꯃꯒ ꯂꯣꯏꯔꯦ ꯏꯇꯩꯃꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥ ꯁꯝꯁꯟ ꯍꯣꯏ ꯑꯗꯨꯒ ꯗꯥ ꯅꯥꯎꯕ ꯍꯣꯏ ꯄꯨꯟꯅ ꯀꯛꯃꯤꯟꯅꯔꯦ ꯑꯁ ꯑꯌꯨꯛ ꯄꯨꯡ 9 ꯍꯧꯕꯅꯤ 9:30 ꯍꯧꯕꯅꯤ ꯉꯁꯤ ꯑꯩ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕꯣꯞ ꯀꯩꯀꯥ ꯊꯤꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯐꯝꯃꯤꯟꯅꯕꯒꯤꯗꯤ ꯑꯩꯅ ꯎꯠꯆꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯏꯇꯩꯃ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯂꯣꯏꯅ ꯎꯠꯂꯛꯑꯒꯦꯀꯣ ꯂꯣꯏꯅ ꯏꯌꯥꯝꯕ ꯁꯣꯝꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ ꯅꯨꯡꯉꯥꯏꯅꯀꯣ ꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯁ꯭ꯇ꯭ꯔꯦꯠ ꯀꯨꯝꯃꯣ ꯑꯗꯨꯒ
กอยลาทาบลัมบีแทงนาร์นี่ดูไรท์ไซต์สิกีคุณชีเจลิเช่ชีจุ่มจักรดูก็ได้เด็กไว้เท่ากุไลเมนรถตัวตานี่เจ้าพี่อันนี้การที่พี่เอาด้วยไอ้คนเดอีเต้มาคุยนั่นเดี๋ยวให้ดีบอกไม่อ้ามปุ๊เร่ไอ้นั่นที่กูบอกงั้นเลยเอาเลยเนาะเต้บ๊ายบายคนมีตังค์ตาลาเกเฮ้ยเฮ้ยอย่าเลยโอ้ยค่อยดูอเมริกาให้เฮาขี้ให้บุกก็ให้บันนี่ป้าป้าดูให้ขี้สิ่งต่างวันรู้จังตะก็ฮับแล้วก็มีอะไรที่จะนี่ไงให้ดีบุกราคัตปุระไปเลยมึงไงเนี่ยสักลูกก็จุ่มดาดุมกุ้งครัวดูก็กอยลาทาบัดกี้ไรท์ใช้ลมดาดุมเท่าเดิมครัวก็จะเล็กก็ดูใช่ลูกของตังค์ตาลาเกบ๊ายบายsam kak pasu loi re ado hojikti muka chatpagi mu timing do yaunare dasam sanjo adum chakhrani aduga mathangi lohongba numit amu thengnar ni nganta lawo laka stage ni sisina mungdang isai gi stage ni kitang di pi e khra semjin da di a jira chao haipetang sakpa yabra khon do haipetang yengone adu dai thola ba am to khudon tam jar ge ko ai no ji mai no ko yenga se sai ama lion sab da mata ya ure yam na su wang haloi se ba wang ba di si yare yare yam wang haloi se adi yam na wang malaga makha da lei ba mi sing ge lawai tang ba ui ba Idi ayum saya gas yam lah ya. Danau pabung le re aduga daru doi mama wa yaw re ko. Punna phamma wari sana re aigi lohong mangi long manu mi ta su lak toi ni. Adu ahan bagi lambi khangwa na koi re ni. Sang cha la o ko. Ngan de nang moi yong ma sabi se kui die ba ko. Adu loi ro ma ga jogoi sabi ni. Sujik na singjo gi matam oi khra. Moi di saro ha ro singjo. Bikra. Bonem je ta yarom ba. Nam. Nang ngasai di udam ni da. Lai thang ba da di. Tabak sram dai da di. Kariba? Bini yang popular sih hai Chính chú biết ra bỏ lâu rồi bỏ trà đây symbol rồi selector re frame đi 이제 비야 타봐 인칼래 인탐타 오이래 Ay imanabo mayam mateng pangbira ko video version na mo hoy thaklo hoy tharake hoy thaklo ko ai cheng purakpa gari se kero taw khra ladu the khra ba yan tar le ai photo am ta version am tan na mo hoy habjing khro dum 방님 막 어떡해 저희 한 토이 비세 방님 막 adu sone CD 놈다 봐 폰이다 에이씨 범이 소라 CD 레이 해 ao này ta rồi 사이 mua đi 어쩌 네 어떡해 làm ngay đấy ko làm nói 야 누가 봐 라이 mà mà tên
ꯍꯣꯏ ꯚꯥꯏ ꯌꯥꯡꯅꯦ ꯍꯧꯖꯥꯛ ꯀꯩ ꯍꯩ ꯂꯣꯀꯩของเราจริงกันละจีนมันจริงครับ 와! 다 왔다 지금 더 거지. 네 브레이크야 도고. 엄마. 리프레시먼트 살래. 마마. 야들이. 짠들대로 라이자. 짠들대. 셈바 루실라카도레 R 로이레. 이 바자레. 이 포스타레. 으씨. 기 감자디다. ngày lẽ đi đây cả tè re tiếng đi cả sao 그래 cái thấy là thế nào ada kulit saya so 그래 saya jalan pis korong sấy thế thì sấy là thế thì ngay nào sen tayo ko la. thì đây biếu còn Rồi. sấy khi có rô nó mà rồi thì bảo coi sấy khi hoa thuộc cả tôi rất phải mua này này Phi không chỉ soi, phi không chỉ chả tí cả. Din. Tang Dulu lah kasar. Dulu lah kena kasar. Light test हो रहा है दांगी सिम जी सिम बारो है Quỳnh Khánh Vườn có cái tiết hoàn. Luồng có cái tiết hoàn. ठीक है नोर से Em mà đi. cái trên thua kìa Không đâu, không đâu hoàng cùng nữa. tu ngandre cái không ya Manipur Film Production Take 1. ya deh posar khi mà lăn đâu sao đấy quên đi mà gì Rồi dưới con mà soi. 삼 Dưới con vẫn tấn đồng thì có tấn đâu rồi. ở nhà đây ya deh ăn đúng rồi Con này đây này. Rất là có. Mà sẽ rất là rong rất là quá đấy mà. 아니 달러 얘가 씨 Kala Film Production Take 2. 맥구 하원 룬누가 Cái đi vào. Tàu độ sẽ. 1, 2, 3. 아이씨 아마 안돼 Mà làm đi. 란 크레낭 잠부도 파이는 강 기도 난또 그래니 야부도 야래 보고 기도 기당 폼 Thế này thôi. Đấy vào. 버저래 Dạ con. Lắc cái chả phải cho nó ra sao? Mình lắc cái chả lắc. Tăng